ngasi phongkhiba tongan pauchi singda yaukhiba pausing amadi social media da yumpham oiraga phongba pausing puduna lakjari anbada maroiba pau TNLA na kudum chanduna leiriba Mogok Gem Mining Industry area da military junta na air strike chathagre mi kunthra gi madaka hatgre president rule pamba congress kumba party leibana makata na PR adumak laki gane haina MLA Susindro na phongdorali rambai tengol gi losing porel korongan ba kuman gi update ka loinana RK production na miyam da asumna hairli miyam da ki I chupliba mahik sing phadokpada miyam na mateng pangbiu haina German bu unified command oina khankre Oksabung village da pompi gun plan tawbada chenaba singi mathakta Manipur governor na akanbam yeng changadabani haina ragli lebak asigi democracy Manipur miyam gi saruk thungdabadawna tawrakle tadu VAC gi hangduna leiriba sit menchinnanaba mikhal pangthoknabagi demand kana amatana tawnaraktre la Ganeshin laikidraba matungda AK Balana Nagaland gi su governor oiragani MPSC na loba exam da Manipur gi Ngapigani APSC na loba exam da Manipur gi irang asida arambai tengol amasung maitai lipunna mioi bagi hak khongaw nei haina yawrakpabu maikei kaya dagi pendaba phongdoknarakpaga loinana jiribangi mihatta chenabani haiba marmasin manau phajin kibabu yaningdabu utuna barak turelda madam kaktaba ban hokre daramasung voter ID makhata na citizenship proof document oiraroi smart citizenship card chanaragani maitai gi identity ga mari lenaba WMC na Registrar General and Census Commissioner of India da memorandum pisingre si phobugi manungda Lakshmi legai gi mairapai singda sinabiu haina appeal torpaga loina aroibada Assam gi yelomi singna tuminna leirabadi sahi kungi manungda mitopna mapu ohoragani haina phongdorakli Hauzik pau santongna pijari haukiba sahi lisingani kunmathoigi February da military junta na lebak adu ku tawduna paisinkraba matungda ikan kanadana inkumja lisingani kunmari gi July thadigi hauna military junta gi matakta lal hauriba tang National Liberation Army TNLA na kudum chanduna operate tawduna lakiba South East Asia country gi manungda khwaidigi hena mamal tangba Lucky Stone gem gi mining industry leiriba Mogok Township ki Swego Ward ki jagasing haukiba sagolsen numiki numidang pung nipal makhairom tapa matamda military junta na akanba air strike chathaduna mioi kunthra gi mathakta hatkre asiba mi gi masing hengalakpa yari hariba maming leiraba khwaidagi hena sendong yapna fangliba gem mining industry na leiriba jaga asi Myanmar gi khwaidagi chawba ani suba city oiriba Mandalay dagi awang nongpoklomda kilometer 135 rom chatlaga leiba mafam amadani military junta na chathagiba attack adugi matangda rebel group ama oiriba tang National Liberation Army gi maikaidagi phongdorakibada air strike aduda nupi mironbi yauna mioi kunmathoi sigi siriba sing adu ayambana nupi ngaktani asiba mi gi masing hengalakpa yana lei haina phongdoki thodok aduda mioi kaya amasu aso apan nangki air strike aduda Buddhist lining chatpasingi building amasung yum kaya amang ata thoki Mogok hairiba mafam asi Upper Mandalay region da khwaidagi chawba atangba Lucky Stone ama oiriba Ruby mining center amani air strike aduda Mogok ki Su Goa Ward leiba Buddhist Monastery gi area da akanba mongda target tawki sikiba mioising adugi manungda hauji phawbada nupi 13 yaure haiba confirm tawre akai atoi thokiba yum singi masing 15 romni asokpa migi masingna hengalakpa yana lei thodok asigi matangda mafam adugi mioisingna maikeidagi phongdorakpagi matung ina military junta kibana chapchana comment amata haidu haiba yadri military junta gi maikeidagi su thodok asigi matangda hauji phawba comment amata phongdokpa leidri adum oinamak military junta gi maikeidagidi makoina target tawkiba jaga sing adu rebel singna khudum chanduna leiriba mafam singni rebel sing adu leire haiba khanglaba mafam sing adu khaktada target tawbani hairi panba yabadi haukiba tha khara asida rebel singna occupied tawramba mafam kaya ama military junta na leptana loksinbagi thabak chathaduna lagli Manipur miyamna state asida popular government ama lehanba pamlaga su president rule pamjaba congress kumba political party sing leibana Manipur da makhatana adumak president rule thamaki gani haina kurai kendra gi MLA L Susindro na phongdokre lasangtem sagai apunba lupna sinduna kurai sajor community hall da pangthokiba sagai asigi apoba mahiroi singda mana lanthokpagi thoramki nakalda paumi singna hangba wahang amagi pakhumda mathaki wafam asi MLA Susindro na phongdokladuna hai mapung oina state asida president rule lakra
ꯈꯪꯅꯔꯕ ꯃꯇꯨꯡꯗꯅ ꯃꯤꯌꯥꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯕꯨ ꯄꯥꯝꯗꯕ ꯁꯥꯔꯕꯁꯨ PR ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯍꯦꯛ ꯂꯥꯛꯈꯤꯕꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ MLA K Meghachandrana BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯑꯗꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯕ꯭ꯔꯍꯃꯁꯇ꯭ꯔ ꯃꯤꯁꯥꯏꯜ ꯀꯥꯞꯄꯗꯒꯤ ꯏꯟꯖꯤꯟ ꯅꯥꯝꯃ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ ꯑꯇꯩ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯊꯝꯕ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯔꯤꯕ MLA 5 ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯒ ꯉꯁꯤꯅ PRꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯃꯨꯛ ꯁꯥꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯊꯔꯤꯕ ꯚꯣꯇꯔ ꯑꯙꯤꯀꯥꯔ ꯌꯥꯇ꯭ꯔꯥꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯀꯪꯒ꯭ꯔꯦꯁꯅ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯦ꯫ ꯃꯈꯣꯏꯅ ꯈꯣꯡꯖꯪ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯗꯨꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯀꯪꯒ꯭ꯔꯦꯁꯅ ꯃꯇꯧ ꯀꯔꯝꯅ ꯚꯣꯠ ꯐꯪꯈꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠꯇ ꯃꯩꯇꯩ ꯏꯅꯥꯠ ꯂꯥꯏꯅꯤꯡꯗꯤ ꯅꯣꯡꯃꯒꯤ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯤ ꯃꯁꯤꯗꯤ ꯅꯝꯊꯕ ꯑꯣꯏꯔꯣꯏ ꯏ ꯁꯦꯡꯂꯛꯄꯒꯤꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯁꯤ ꯅꯦꯠꯂꯁꯨ ꯀꯥꯎꯔꯁꯨ ꯇꯨꯃꯤꯟꯅ ꯀꯩꯝ ꯍꯥꯏꯗꯕꯤꯗ ꯂꯩꯕꯗꯨꯅꯤ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯁꯤ ꯌꯥꯔꯗ꯭ꯔꯒꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏ ꯁꯤꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯅ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯑꯁꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯂꯤꯕ ꯃꯍꯤꯛꯁꯤꯡ ꯐꯥꯗꯣꯛꯄꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯍꯤꯛꯁꯤꯡ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯥꯏ ꯃꯌꯥꯝꯅ ꯏꯖꯠ ꯇꯧꯅꯩ ꯃꯀꯣꯛ ꯐꯠꯇꯅ ꯃꯃꯩ ꯐꯔꯣꯏ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯕꯦꯝꯕꯔ 10ꯗ ꯇꯣꯉꯥꯟꯕ ꯑꯥꯔꯝ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ 13 ꯂꯩꯔꯤꯕ KNOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯀꯨꯀꯤ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯖꯔ ꯖꯦꯅꯔꯦꯜ TH ꯖꯔꯃꯟꯕꯨ KNOꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯄꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ KNOꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ 13 ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐꯁꯤꯡꯅ ꯃꯠ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯦꯖꯔ ꯖꯦꯅꯔꯦꯜ TH ꯖꯔꯃꯟ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯝꯕꯔ 2 KNO ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯒꯁꯠ 13ꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯊꯧꯁꯨ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯈꯧꯁꯥꯕꯨꯡ ꯚꯤꯂꯦꯖ ꯀꯨꯀꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯊꯧꯑꯣꯏꯟꯁꯤꯟ ꯃꯈꯥꯗ ꯄꯣꯝꯄꯤ ꯒꯟ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ C-158 CRPF ꯄꯔꯁꯅꯦꯜꯁꯤꯡꯁꯨ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯆꯦꯟꯅꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯌꯥꯎꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯑꯃꯁꯨꯡ ꯆꯨꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯈꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯀꯨꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ C-158 CRPF ꯑꯣꯐ ꯕꯠꯇꯥꯂꯤꯌꯟꯅ ꯆꯠꯊꯈꯤꯕ ꯑꯟꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯁꯨꯡ ꯑꯟꯏꯊꯤꯀꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 10ꯗꯁꯨ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯕ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯀꯨꯀꯤ ꯄꯔꯁꯅꯦꯜ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯁꯨꯡ CRPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯃꯦꯗ SBBL ꯒꯟ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯀꯣꯟꯁꯥꯈꯨꯜ ꯑꯦꯔꯤꯌꯥꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯅ ꯑꯔꯥꯟꯕ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅ ꯆꯠꯆꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯍꯦꯟꯅ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯁꯤꯚꯤꯜ ꯑꯦꯔꯤꯌꯥꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯗ ꯍꯛꯊꯦꯡꯅꯅ ꯇ꯭ꯔꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯆꯠꯅꯕꯒꯨꯝ ꯆꯠꯅꯗꯕꯒꯨꯝ ꯇꯧꯕꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯔꯨꯛ ꯊꯨꯡꯗꯕꯗꯧꯅ ꯇꯧꯅꯔꯛꯂꯦ꯫ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯅꯥꯒꯔ ꯄꯟꯆꯥꯌꯠ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯆꯍꯤꯗ ꯍꯦꯟꯗꯣꯔꯛꯂꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗꯤ ꯑꯗꯨꯃꯛ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯗꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯗꯨꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯒꯤ MLA ꯑꯣꯏꯔꯝꯕ N. ꯀꯥꯌꯦꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯁꯤꯒꯤ
asigi sit mensinna ba mari leinaba singna honadre masigi su mathakta assembly constituency asigi miyamna su civil society organization sing natraga political party amatana mikal pangthoknaba demand tawna rakhidre MLA KAC masagi anaba amana maram oiduna sahi asigi January 19 da mahaki pongnapam lamdam tadubida laikidabani mahak laikidraba tungda Manipur Legislative Assembly na tadubigi assembly seat asi hangle haina lauthokibani assembly na seat asi hangle haina lauthokbaga loinana ahangba pham asi mensinnaba Election Commission of India na chirol amasu thaduna khangankibasu laikrabani lebak asigi constitution gi matung inna assembly seat ama hanglagadi tha taruki manungda mikal pangthoktuna mensingadabani haiba ama lei hanagi MLA N KAC na laikidabasi January 19 oirabanina tha taruki matung asi July 19 da tha taruk mapung phakre adubu mikal pangthokpadi lairadana hauju phawa mikalgi notification thokpa phawa leitri notification thoklagasu khutakta hekta mikal pangthoknade hana mangjungnana mikal pangthokpagi matam miyamda khangallaga notification adudi kona tha ama makhai ngairaba matam khaktada chatnai haina phongdorakli Nagaland की गवर्नर ला गणेशन लेकिद्रबा मतुंगदा मणिपुर की गवर्नर अजय कुमार बलाबु अहेंबा चार्ज ओइना नागालैंड गवर्नर की थौसु पुरगनी प्रेसिडेंट की ऑफिस तगी ऑफिशियल ओइना थोरकपा चिरोल अमगी मतुंग इना AK बलाबु नागालैंड की गवर्नर ओइना थौपुना बखंगन खिबनी हाइरि मसागी चही मरिफु रोम सुख्रबा ला गणेशन ना चेन्नई की प्राइवेट हॉस्पिटल अमदा लेकिद्रबा मतुंगदा हांगदुना लहौरिबा गवर्नर की फंपुना बगी दमक प्रेसिडेंट की ऑफिस ना ऑफिशियल ओइबा स्टेटमेंट अमा थोलक्तुना अजय कुमार बलाबु अहेंबा चार्ज ओइना थौपुना खंगलखिबनी हाइरि ला गणेशन लेकिद्रबा तुंगदा स्टेट गवर्नमेंट ना नुमित मंगानी स्टेट की थाकता अवाब फोंगनी हाइना लाउथोखिबा लेबना नुमित मंगानी असिगी तुंगदा AK बला नागालैंड के गवर्नर की वासक लोबगी थौरम पांथोकदौरी मखा तारको मरुओइबा पाव अमदा असम पब्लिक सर्विस कमीशन APSC न लोबा हंदकता पांथोखिबा एग्रीकल्चरल डेवलपमेंट ऑफिसर ADO एग्जाम लिसिंगनी कुनमंगा की क्वेश्चनदा मणिपुर की इरांग असिदा खुलाई पाइबा आरामबाई तेंगोल अमदी मैतै लिपुन्ना मियोइबगे हक खोंगाउनबगी थबक चथखी हाइना यावरकपदा माइकै कयादगी पेंदबा फोंदोकनरगली असम की चीफ मिनिस्टर हेमंत बिस्वा शर्माना हिरमसिगी मतंगदा सेंगदोरकनबा तक्सिलगली न्यू रिपोर्ट सिंगी मतुंग इन्ना था असिगी हौखिबा 10 दा पांथोखिबा ADO एग्जाम लिसिंगनी कुनमंगा की जनरल स्टडीज पेपर नंबर 1 की क्वेश्चन नंबर 95 ता मणिपुर की इरांग असिगी मतंगदा अचुंबा खन्नबा ऑप्शन अहुम पीखी ऑप्शन सिंग असिगी ख्वाइदगी अकोनबदा यावरिबा मणिपुर की इरांग असिदा खुलाई पाइबा आरामबाई तेंगोल अमदी मैतै लिपुन्ना मियोइबगी हक खोंगाउनबगी मराल सिरी एग्जाम असिगी वहांग असिमंगना इरांगना सोगलबा स्टेट असिगी मियामगे पुनिंग वखलदा नुंगाइतबा अमा फावले अमदी इरांग लोसिंदना लैरिबा असिदा हेना चयेनबा अमसु चरांगनबा थोलकपा याय हाइना माइकै कयादगी सोशल मीडिया प्लेटफॉर्म सिंगदा फोंदोकनरगली थोंग असिमक पॉलिटिकल की खुदोंचाबा लौबा अमदी अतमनना चथबनी हाइनसु मियोय कयाना मराल सिरगली पब्लिक सर्विस एग्जाम की क्वेश्चन दा सेंसिटिव ओइबा स्टेट असिगी इशू याहोनबा हाइबसी मरम चादे हाइरि हिरम असिदा असम पब्लिक सर्विस कमीशन APSC ना अमदी असम लेगांगना लाले हाइना सेंगदोकपगा लोइनना क्वेश्चन अदु चनहंदनबसु तक्सिलगली हारिबा क्वेश्चन अदुदा मणिपुर की इरांग असिदा मरु ओइना मैतै अमदी कुकी जोगी सिंह यावी अमदी हाई कोर्ट की ऑर्डर अमना इरांग असिगी हौरफम ओइ हाइनसु पलखिबनी जिरीबांगी मिहाता चेनबनी हाइबा थानमिलेन मार मचिन मनाव NIA ना फाकिबबु यानिंगदबा फोंदोक्तुना बराक तुरेलदा ही थौबा सिंगी एसोसिएशन ना ngasiदगी मतम कक्तबा बन कौख्रे लोइनना NIA ना फाजिन करबा मियोय अनि मिचम ngaktani थौंग असि NIA ना मणिपुर की अचौबा फुरुप मैतैदा तोंगसिनबनी हाइबा अताक अफोंगनरे हाइरगली असम अमदी मणिपुर की लोनाबदा लैरिबा बराक तुरेलदा मोटर बोट थौबगी सिनफम पाइरिबा सिंग एसोसिएशन अमा ओइरिबा बराक वैली पोर्ट एसोसिएशन ना थादोकिबा चिरोल अमना हाई नेशनल इन्वेस्टिगेशन एजेंसी NIA ना मिसम मोटर बोट थौदुना इमुंग पुजरिबा असम की कसार डिस्ट्रिक्ट की मोइनाथोलदगी थानमिलेन मार अमदी महाकी मनाउनुपा लालोरसांग मारबु फाकिबसी युमफम यावदबा लाना मराल सिजिलगा तौखिबा थौंगनी हाइना फोंदोरकले लेबाक असिदा हौजिक चनरिबा आधार कार्ड वोटर कार्ड अमदी रेशन कार्ड असि लेबाक असिगी सिटीजनशिप अमा ओइरे हाइबगी प्रूफ पीबदा मतिक चादबा अमा ओइबना गवर्नमेंट की माइकैदगी अनौबा खोंथांग अमा ओइना अथुबा मतमदा स्मार्ट सिटीजनशिप कार्ड लॉन्च तौरगनी हाइरि पाउसेगी सोर्स असिना मखाताना फोंदोकपना लेबाक असिदा आधार कार्ड वोटर ID अमदी रेशन कार्ड न सिंगबा हौदोखरबसु तोंगान तोंगानबा गवर्नमेंट की
database kaya ama hurankiba amadi fake identity card kaya sabagi thodok kaya thengnare asina document sing asina kadai fawba citizenship amani haibagi proof piba ngamlibage haibagi achoba wahang ama oire maramaduna data huranba amadi fake document kaya sabagi thengnariba problem sing asi laksinaba amasung India citizen singi oina secure oiba identity system ama thamnabagi damak central government ki maikaidagi anoba khongthang ama oina smart citizen card asi chana hanabagi khongthang asi lokal kibani Aadhaar card asi ihan hana chanaba haukiba matamda citizen singi oiba secure document ama oina longna kibani adumbapu haukiba matam khara asida Aadhaar data leak oiba yauna fake Aadhaar center kaya ama hangdorakpaga loinana ain kaina changsilakpa mitop kaya ama sasinaba Aadhaar card kaya paiduna lebak asigi citizen ni haina claim toba kaya yaukhre maram aduna Supreme Court ki oiba directive kaya leiragasu Aadhaar card asi lakadoriba session amasung survey asida citizen amagi final proof oina sakhangba tauraroi Aadhaar card natana voter card ration card natraga pan card na singba singsu lebak asigi asengba citizenship amani haibagi document oiraroi lebak asida ain kaina changsilakpa mihoi kaya ama irai laina fake Aadhaar card passport amasung birth certificate kaya semlaga paiba yaure adumapu lebak asigi citizen kaya maru oina general category sing phawba birth natraga caste certificate na singbasing maruoiba document kaya amasu paina dabana citizenship pibada problem kaya amasu mayoknare maram aduna problem sing asi solve townabagi damakta central government ki maikaidagi lebak sinba tungna pangthokadoriba census amasung survey gi processing asi loiraba matungda smart citizenship card launch tawragani hariba card asina lebak asigi citizen pumnamakta citizen asengbani khangba ngamlaba khaktada issue tawragani hariba document asina Indian citizen ni haina proof tawnabagi final document oiragani hariba card asi atopasingna saba ngamdanaba yamna secure oiba mongda modern amasung technology sijinaduna iCard ama oigani smart citizen card sijinaduna identity verification chathaba asina hena transparency amasung secure oiragani haina phondorakli Kumja lisingani kuntaruk India pumbada haugadoriba caste census ka mari lainana Direction of the Census Operation Manipur amasung Registrar General and Census Commissioner of India da World Meitei Council na Meitei gi identity ka mari lainana memorandum ama pisinkre hairi World Meitei Council gi Secretary General Yambem Arun Meitei na thadok pachirol amana caste census asida yelomi Meitei bu amata oina chak taknaba Meitei identity gi warol sing memorandum aduda yauri mamangda Hindu lining na maram oiraga amata oiba ibudo pakhang bagi chada nauda oiriba Meitei aikhoi asi macet tokai na khaidok lamba asina ngasi phawba Meitei singi marakta achong macha anem awanggi wakal pikraba lak kharakhak oiba aikoigi marakta machoi takhiba adugi ngasi di hena lusilakli nihat marakta Indian Constitution gi matung inna kharana general caste kharana scheduled caste haina khaidokli masimak Meitei aikoigi yamna laibak thiba amani haina phongdorakli Haukiba Agastara mangagi nungtil Khetri awang lekaida laiba Sahid Ahmed ki loinabi Ilangbam Lakshmi Elais Abemna mapuroibana masajida chatkibagi khudongchaba lauraga Khetri Bengun awang lekaidagi Kausir Elais Akubi gal loinana chatkibadagi mafam khangdana lairakpa numit humni surakle maram asina ngasi phawbagi manungda nupi asi lekai miyam amadi mera paibi singda sinabiu haina Khetri awang lekai gi miyam amadi mera paibi gi maikaidagi pongdorakli Manipur Press Club ta pomisinga unaba amada Khetri awang lekai dagi MD Isart na hai tha asigi tara mangagi nungtil chabukda Sahid Ahmed ki loinabi Lakshmi sahi kuntret mapuroibana masajida lai kurumba chatkhirbagi khudongchaba lauraga Khetri Bengun awang lekai dagi laikidraba Siraj Ahmed ki machanupa Kausir Elais Akubi ga loinana chatkibadagi mafam khangdana leirakpa numit humni shure chaichat tara mangagi numidang phawba thiba khanglaktabadagi ahingi pung 12 tarakpada maira paibi singna Kausir gi yumda chatuna pung 3 hena Lakshmi puthorakpa ngaikhi nonganbagi ayukta Imphal East Police Station amadi Cybercrime Unit report tauki police ki maikaidagi su nupi amadi nupa asi chatminaki haibagi confirm torokpa leire adubu ngasi phawba langla langjin puthokpa ngamdriba asi ngasi phawbagi manungda mari makhong puthoktuna legai miyamda sinabiu haiki nakal amaromda mangkhraba nupi asigi mapuroiba Sahid Ahmed na phongdokibada Lakshmi ga mahakka luhongduna leirakpa sahi 8 surakle sahi mari rom suraba machanupa amasu leire Lakshmi senki hairiba
Kausir hariba nupa asi dukan gi pot lokthok loksin taunabagi makhoi yumda toina lakpa miyoi ni case asibu pairiba IO amadi cyber crime gi unit singna mangkhre hariba miyoi ani asi puthokpiyu haina akanba monda phongdoragli Assam ki yellow mi singna chakhangdaba miyoi singda lanthum yonba amasung lanthum chandokpa tawroidabani Assamda noma nomagi mitop leptana changsilagliba amasung khunda silagliba kaya asigi matangda Assamese singna tumina leiraba tarabadi ngasidagi chahi kungi matungdadi mitopna mapu oiragani chakhangdaba chief minister amana Independence Day gi piral chingkhatlahoragani haina Assam gi chief minister Hemanta Biswa Sharma na phongdokre Makha tarakpa pawda phakiba singa mari amata lainade haina phongdorakli Manipur police na August 13 da Thobal district ki Khongjom police station gi manung chana leiba Langthaba khunodagi phare hairiba KCP taibanganba group ki active kadarni hairiba miyoi mari adu lupka karigumba hiram amata da mari lainade haina Kanglepak Communist Party taibanganba group ki cherol amana phongdorakli lup asigi publicity secretary Khonlang Thaba maiteina thadokpa cherol amana hai Imphal West district ki Kondongpopi mamang lekai dagi Konjengbam Babita Sahi Nimphumanga Imphal East District ki Khongman Zone 2 dagi Lisam Primika Devi Sahi Kuntrahumdoi Imphal East District ki Khongman Atom Lekai dagi Nandaibam Noni Devi Sahi Yankhai Imphal East District ki Senjam Chirang Mayai Lekai dagi Haikham Rabi Maitai Sahi Kuntran Nipal hariba miyoi sing asi lupka hiram amatada mari lainade KCP taibanganba group ki maikhum uptuna miyam dagi senkai thungai chathaba kangbu ama laire haiba khangle Manipur police ki uniform marumda chathariba aronba lichat kaya adugi hainabi adu Manipur police na makhatana sijinanaba honarakpani hainasu KCP taibanganba group ki cherol asina makhatana phongdoragli Makha tarakpa pawda ain gi matung inna niti chumna miyamgi electoral roll sem sabagi thapak paikhatli haina ECI na phongdoragli Election Commission of India na hairi madudi ain gi matung inna niti niyam chumna electoral roll sem sabagi thapak paikhatli ECI gi cherol sina makata na hai tangkak naina paikhatliba electoral roll sem sabagi thapak sing rajniti dal singsu yaholi mamangi mikhal singdagi hauna electoral roll da aranba kaya yaure haina rajniti dol sing amadi lanai miyoi kaya na maral sinarak adu commission na yakhidre ECI gi cherol asina makhata na phongdokpadana electoral roll ga mari leinaba wafam sing pukhalaknabagi damakta claim toba amadi observation tobagi thabaksu yauri electoral roll gi matangda pukhalakpa wafam adu commission na kupna yengsilaba matungda chumlamlabadi mikhal mamangda electoral registration official singna sumthok hoba yai loinana drive electoral roll sing digital amadi physical format animakta phangduna rajniti dal singda phangali haina phongdoragli Bharatna mobile phone khwaidagi puthokpada anisuba lebak oire Union Minister Commerce and Industry gi thopuriba Piyush Goyal na phongdokibada lebak asigi ingkumja 2015 ki ahoba tha ahumda electronic ki polam sing mapalamda thadokpugi chang asi 2013 ga yengnabada chada 98 ki mathakta hengatle loinana malemgi lebak singi manungda Bharatna mobile phone khwaidagi hena puthokpa anisuba lebak oire haina phongdokre Ministry na social media da phongdorakpa wafam asina makha taribadi ing 2013 dagi hauraga chahi tara asida electronics ki polam sing Bharatna mapal lebakta thadokpagi chang asi dollar million kunthra mathoi dagina dollar million chama kunthra humdoi da hengalaktuna man in India bu chauna mai fakhale pochai chabagi lamda Bharat asi atma nivers ohenwagi damak sarkarna thorang kaya pakhale masigi matung inna 2013 da Bharatna mobile manufacturing unit sing ani kak leiramba adu ngasidi chahum hena leire chauna awonba ama oina lebak asina mapal lamdagi mobile phone pusilamba adu haujikti Bharat malemgi lebak singdagi manungda mobile phone khwaidagi puthokpa ani suba lebak oirare ministry na makata na phondokpada solar module networking devices charges adapter amasung electronics ki machak mathum sing lebak asina mapal lebakta thadokpada natana miyamda thabak phanganbada achoba kudongchaba amasu pire haina phondokrakli Makatarakpa aroiba pawda lupa lakh anigi demanda nan Manipuri ahumbu phajinduna thamlamba tongan lalulu fraction singi miyoi manga police na phagatpa ngamkhibaga loinana phajinduna thamlamba nan Manipuri ahum adubusu tekte kaidina kanba ngamkhre hairi hariba thodok asi hokhiba sagolchen numita Dimapur gi Purana Bazar da thokibani hariba Dimapur police ki
कांगबुना अखन्नब पाव अमा फंगबदगी चथकिबा ऑपरेशन दा मियोय मंगा अदु फगटप ngamkhibga loinana nan local ahum adubusu kanba ngamkhibani hairi atopa thodok amadana Nagarjan Baifijang area da chathakiba operation da NNCN R Washington gi self-styled deputy Kelonser Toka Somi su pistol ama kapa yariba maru taraga konana fare hairi